Praise the Lord. Ahanbamagtada yengpiriba amasung tabiriba ichilinaw iche chalima pabungsing mayam pumnamagpu Thamoi dagi nungsiba amasung Eikhoibu uchari loinana adom na leiba mafamda Prabhu Jesu Christa Kanbiba Mapuna siduna phumduna hingatpa mapuna haujiksu Eikhoiga loinariba EMMANUEL ipana adombu matam chuppada konsinbiba oisanu fattabadagi ngakthokpiba oisanu manung matam chadana sianaba thokkadobadagi awabadagi fattaba mahakki diabolgi shaitangi pangaldagi adombu kanbiduna adomda ingthana thambiba oisanu aduga adomda watta padaba ohenbisanu Prabhu Jesu gi mingda amen. Mayam hojikse namidang wairamgi pung taruk makhai tare mayam aise egi speaker amalei speaker da Prabhu Jesu Christa bu thagatchabagi gospel isei se tharaga egi dukan da leijaramani amasung asise nong sutai maram aduna Thamoi si yamna nungsi aduga Prabhu Jesu gi isei tajaba matamda yamna Thawai da isei yamna luptuna leijaramani amasung Facebook da hek changba matamda yam nungsijaba oja ningthem pisak thokchom kauba oja asina mahakki Facebook account da yamna nungshiba Prabhu Jesu Christa gi matik mangal gi oiba Prabhu Jesu Christa na pinabiba Prabhu Jesu Christa gi thaujal gi video amakhak mahakki punshida thengnaba video amakhak mahakna thagatpirakpane mase ujaba matamda aigi Thamoi da khanghaudana ipana mayamdasu nungsiraba chilnaw cheichel singda su phongdok chaningbagi apambase phongdu haiduna haibirei aduga Prabhu Jesu Christa khangdriba singdasu ipana kauri haibagi yamna nungshiba maingonda fawan biduna hairiba video do mayamda su takthu aduga aigi wahei ga loinana phongdu haibagi wakhal se mayam maingonda lakshibadagi aina semjabani hojik mayam taibang malem sida awa anaba sina maram oiraga misimina na maram oiraga lan na maram oiraga nomo gi awa se hengalaklibani adubu Prabhu Jesu Christa bu thajariba chilnaw iche chalima pabungsing ngasigi video sigi matengdagi Prabhu Jesu na ipana adom da phongdok piri madudi adom gi punshida karigumba leitaba lairaba oiba matamda adom langtak naganu maramdi punamak pu sembiba mapu Jesu Christa adom gi naktalei adom na Thamoi na adom Jesu Christa bu kaubiu adom gi thajaba Jesu Christa da thambiu haiba wahei se hairiba video sidagi Prabhu Jesu na adom da phongdok libani mayam ai Holy Bible dagi shogi wahai amakatang pathok sarake madugi matungda oja asina magi punshida thengnajaba se ujaba Eshwor gi matik mangala do adom yengbiu video se aina phongdok sagadari basti mayam Johan dagi ni Johan gi pandup tarukki Johan pandup tarukki pada Johan pandup tarukki pada kunthra ga manga Jisuna mangonda haiki ai hingbagi tal aduni aingonda lakpa mi adu kaidongai da sulam leiroi aduga aingonda thazaba mi adu kaidongai da su khaurang leiroi amen haiduna haibiba ai hingbagi talladuni Prabhu Jesu Christa bu thajariba adom se adom da aram khaurangba hiram amattagi leiroi maramdi adom ga loina duna leiriba se Jesu Christa siduna fumduna hingatpa numini funi leibiram laga nifu mathoi suba numita changna sargada kakiba Thawai sengba oiduna lakpiduna adom bu ngakpi senbiriba mapu do adom gini haibase Jesu Christa na nahauna na adom da ningsanghanba pami mayam aduga aingonda lakpa mi adu kaidongai da su lam leiroi ekhoi gi aram khaurangakpa hiram punamakta puklambagi bu oiragasu pangal sondabagi bu oiragasu ekhoi shiraba matungda Thawai se kadai chatkani bu oiragasu ekhoi taibang panbada leiriba ima ipa ichilinaw se shiraba matungda amuk unagadra haibagi punamak se Prabhu Jesu Christa thajaba taragadi khaurangba khangdre ai khangdri haiba amatta leiroi loina Eshworna phongdok piragani aduga aingonda thajaba mi adu kaidongai da su khaurang leiroi lam leiroi khaurang leiroi haibase Eshworna phongdok piribani thagachari chilnaw che chalima pabungsing adom da Jesu Christa na pangal hapiribani adom da Jesu Christa na achumbado ipagi achumba nungsibado matik mangala do adom da phongdok piribani adom yam wai haiduna aidi leite yam lairare haiduna leiba taragadi Prabhu Jesu Christa da adom haibiu tokpiu thajabaga loinana ipana soidana adom gi awaba adom gi langtak na bakokhan gani habse phongdok sari aduga ngasigi wapaw se tabiriba chilnaw che chalima pabungsing adom na tabiba taragadi adom share tawbiu Prabhu Jesu gi achumba se taibang malem na khangbo isanu taibang panbagi aroba matam na laktringaida ipagi aphaba matik leiba ahingba ipagi matik mangala se achumbado mayam punamak na khanghandaba
yade maikoina thajadaba dudi maikoigini adubu ipagi afaba wapau ipagi matik mangal se aikoina hen mayam da yohanbada aikoi mateng oiminasi ipagi sarga leba ki thabak suba miyo oiminasi adomna share tawbiu. Praise the Lord. Athoiba video se yengbiu aduga adom da Ishorgi marang kaiba blessing haithabirakani Jesu Christa ipagi minglena. Praise the Lord. Amen. Ngasi je tang kun mapan ai pung mapan khare hen ba kanda har sai ba la me ai breakfast oi phajan torte sing glass ama di thai aduga har je sangam ama di sai ba loire sing je am khorang ba adagi yumda na ya khar yaw ba kana taw adu aina yumda sing khar porang na ban phone taw so loi cha thok na ki ba ai se su yumte war me da lok tu da lok ama lai sida ising thakke na kum gan ising tangga yam kha ai si yam waram me adu ga ina kitang kakala pa ganda sige hainau si hainau je lok ki ma mathak se ta le ram me ai so ba yam tha le ta sen hojik jaga da hainau pambi bu da howe du sumaina chaw ba hainau pa ne ba tha jaw da lekti loi kham ra ba matam ne adu ma se ai ga ram khoram chi kok na bi so na pi bi ba hainau ne ha chai ta seng na tha je Ishor gi ming thoina wang chu na thoina chaw chu tha je ba loina na kuna nijar ga di bo mana aikoi ga darka le ba matam na pina bi hai ba aikoi gi Bible ge wahei da sab chana thungan bi hallelujah Ishor nang wang sino Ishor nang kina ming chaw hallelujah khudam mukti chona bor pina bi ba